ngase phongkhiba tongan tongan ba manipuri si phongsing amasung thokhiba thawdo wathok-sing dagi maroi bi pauk-sung khongbasaraga manipur top channel gi maike digi myamna thamjagi ahanbada hoyelan pauk si digi lakusaraga khul ani gi khunja kya lokleho amasum dairian singba laina gi awaba mayuknari Chusampur gi Chief Medical Officer nang si thokiba serol amada mahakna phangkhiba pau amasung lainga ki maike digi pirakhiba direction gi matungina Molnuwam subdivision gi manung chanba songtal amasum sinjol khulgi khunja kya lokleho koksikpa amasum dairiana singba laina na halari masigi damak khudaktigi medical go section thorang lokhat poina tha sigi taruki ayuk pung ter phawgi manungda medical team mani khulsing asida changsilagan hari songtal khulgi medical team na CMO puldigi Dr. JRL pudaitena lusinglaga sinjol khulgina Dr. Kaisian Khai Haukip na lusingani hari timani mangna mathau taba hidak langthak singsu puduno khunja singbu layeng bigi thabak sathagani haide henisu pawusna makhatana su phungdorakli makasa tharak poina to performana moijing da police na yum taruk thugairamle upu kangthol thugaiduna sakhairamle miyoi tara phogre Thobol district ki moijing awang lekaida hengang police amadi Impal East district commando gi timamana mi phawa janglubuda lekai dugi miyam horaktuna irang thokre tungna numidang pung tara makhairam taba miyamna tumnaringai police na moijing awang lekai tear gas shield sing kapsindun landaramle yum taruk thugairamle thong phukaidun imungda leibu upu sing thugairamle posai sakhairamle thawdo dur irang sagat pa yawbani haiba miyoi tara police na fotkre thawdo sigi matangna pawmi singda pawdam laduna MD Azad Khan kawbu yumbu amana phungdorakpada police na mara leiba miyama phana patanarakpada lekai amabu punna naithat piramba miyamna tumna hipnaringaida yum singda tear gas shield sing kapsinduna thugairamba imungda tumduna leiriba ahal anaba singsu singthoktuna puna bo honaba amadi imungda tumduna leiriba class 10 amasum 12 ke exam thariba mahiru yauna miyoi tara faduna pukhiba sigumba police ki kahenba thawang si yaninde makhoina phanaba thiragliba miyoi du fabibada akaiba leite madudinatana laikai sida ahinga laklaga yum kai loina thugairamba upu kangthol thugaiduna sakhairamadanatana police na faduna pukibasing mara leiba miamatanati maramaduna athubada thadokpirau haiki miamsa khobi yumbu amana phongdokpada singne haiduna miye amabu phaba laklaga laikai sida leiriba yumsingda thugayan khaiba toramba sina tumduna leijaramba angangsing pakhatnaduna tumlambadagi hawgatuna question chenare diabetes na naduna leiriba ahalamasu wan tharakpadagi lekanaki ahaladu hospital pukhatna buhona bada miye ani amasu police na phabikre hairaduna asiguma ka henba thawong si matuna sathabigano haki nakala maromda mamang thagi kungi maridi Impal East ki kairang khumidok masjid maning lekai digi MD Mustakim Allies Miku ko miyema masa khangdaba singna nungmaina kaplam digi hengang police ki manungsan bahikru makhung masjid maning digi shina phangkhibagi thawdu aduga mari lainana Thobal police station gi manungsan ma moijing da hengang police amadi Impal East commando gi team amana ngarang nungthil pung mangarom tawada sangsinduna miyeni phana bo honarubada miyam gi irang adu thokibani haidi pawshin hai thawdok thokpamna Thobal district police ki team su sangsinduna tear gas shield kayamarum kaptuna miyam irang adu lakshina na bukhona ki amadi miyam aduna nungna tharakpada police ki gari akai te thokibaga loinana police na phaduna puraga satpa horamlaba mi ani edu miyam aduna mul hokhibani haidi police na phaduna puna bo honaramlaba mi ani edudi MD Shirazuddin Allies apik sai ni fughumde apokpa kawang amasum MD manau sai kuntra katre apokpa khamba kawi haidi press na phangwa pawda police sing adu hankraba matung numidang pung taraga minute kulum dab matamda amuk sangsindana moijing area da thihumbi thabuk sataki madura police na phana bo hona riba mi ani adugi yumdadi mayumdadi kanamata leiramdre hari adumapu madura su miyam irang amuk horaktuna tear gas shell kayamarum kapki miyam na su nauri amadi nung tharaktuna police ki gari kayamarum akaya toy thokhiba loinana police personnel kharasu nung na panduna asu open yawki hari Makhatana police sing aduna thibu humigi thabak sathaduna irang sakat padura sienaba miyoi tara fakalba matung Thobal police station sina kheri panba yabadi kairang khomidok masjid maning lekai digi MD Mustakim Allies Mikhuwa pokpa Manirudin bo halamkhiba do National Revolutionary Friends Manipur NRFM nani haina claim tawrakhiba su leikraban hen spaw sna makhatana sufungdorakli atop paw madana mafam marida mai sakri ngasi nungthil pung amaga minute kun tarakpadagi na pung ahunga minute ani phawbagi manungda tongan mafam singda mai salakpadagi fire service na kanduna mutakhre anba thawdo du Impal East ki sambraid paiduna thamba saru iku ama mai salakhibani ani suba thawdo du su maklangda
saru iku ama mai chalakibani adu ahum suba thaudona pasoi part 2 da irom debeshur koba miyo amagi plastic recycle tona bigi damak thamba bottle sing amasum wires mai chalakibani mari suba thaudona sagol mang PS ki maning da leiba sing da lamai chalakpadi gi fire service na muthatkibani ani spouse na makata na phungdorakli makasa tharak point Eastern Express ta ke topa marureba paukhra namo singda gi ising kangkhibagi Manipur mahusagi khalkai tharakle haibigi mayek larab khudamni haisidingo amukta oikhidriba mongna handak singda gi ising kangkhiba si Manipur mahusagi khalkai thari haibigi mayek larab khudamni Social Welfare amasum Labor and Employment Minister Haikam Dingona fongdokre Shengmai Assembly constituency gi manungsana leiba singda kadangban part 1 da ACC gi MLA su oiriba Haikam Dingona TSNYTK gi playground ama sangabagi thoramna wapam asi phungdokhibani tungi mirol da ngasigi mirol na piramgadaba ama tangairaba khudoldi mauksagi khalningthi na ngaksinuna thamba ecological balance oiraba planet malemasini loinana matau karamna makoina ngaksengadagi haibagi knowledge adusuni ngasidi Manipur miyamna nature da akaiba tawruba adugi saithing tapna tapna phangba horakle Imphal mayol leiba mi singdi lairaduna singkhong singyada leiba khungang phawbi sing awapa sauna mayonari Chief Minister Berena poppy plantation tawba thingnaba lakholagliba khongthang asi war hundrak ki issue obidana tana Manipur gi singbu kananaba amadi mausagi khalbu ningchina ngak senduna thamnanaba amata ngairaba thorangni tungi mirol gi asa amakhakni masimak aikoina gyan tafam thoi amadi aikoi punamaki ithaudangni khanduna honagadabani Amaromda singda upal wapal kya yan thalakpa sina nong kya surakpa matamna landslide mudslide thokpaduna tana khanghaudana sen tharakpa leibangna singyada leiba khungang kya su phumjin khiba yorakpadagi oithokta basuna tabanati maramaduna punama si kanana pai khoina upal wapal yan thatpa thingsaiki Assembly constituency sigi matangna palladuna ngasi shamgaliba sanabung asigumba khungang na sanabung marang kaihanana minister na ngamba thakta honagani hana sapungdoki loinana ACC ki manungsana leiba Kawaisi North Khurkhulgi Shengmai constituency U15 boys 9A aside football tournament gi closing function amada su minister atoiba mithungin oina sarugya khenasu pausna makhata na su phungdurakli makhasa tharak poina to papawmana se minister na Lupa Lakh tara pinanaba mari rainaba singda khanghankhiba samkakpa sanathoi leikhidabagi pau amuk hana viral oirakli Pausi isina kumsing English singani ka kungani thugi March ahum da phone ki be edition gi ahan ba lamai gi anchor kalam di yaw ki ba se minister na Lupa Lakh tara pi na ba mari lena ba authority da khangan ki ba samkak pa sanathoi lai ki da gi pau amuk hana social media da viral oirak pa digi anga ku pona khre sanathoi na Lupa Lakh ani gi senthang startup scheme gi makha da launa na bo hona ramba do Lakh tara da hengat hana na ba process ta ro haina mari lena ba authority da khangan ki bani Kudak tapi nanaba haiki banati rules ki matung ina hariba senpamadu pigadabani miyoi kyana nauna pau si social media ra sandurakpana serana bu wakalamada sanana bu honare lengana senpamadu thawoina pidaba malhan mamona kanagu makharana politics tauduna lan ohona bu hona basumloi aran mamona pau si sisinaba hotnaraglabadi logi mating lorakpa yai hansu pau sin makhatana su phungdorakli Makasa tharakpoina sanaleba pauksi dige topa maruibi I pauksing mumyamna thamjagi singlaiba kotlambagi fogatkhiba excavator ama lenga ki oiragani Thobol district ki manungsana leiba saubo tharau ta hokiba January 13 ta logi wangbar singlaiba kotlambadagi forest department fogatkhiba excavator adu Manipur lenga ki oiragani haina divisional forest officer DFO Thobol TS Lokendrona order thukre Order sigi matung ina hawkipa January 13 singlaiba kolambagi dama excavator asi Indian Forest Act amadi Manipur Forest Rule gi makhara Divisional Forest Officer amadi Range Office Thawal amasum Lilong Police Station gi apon makhut puman fatkibani loina excavator adu Lilong usoipokpi dagi MD Asr Ali kaw miyo amagi hari miyo ikhrana mari lenaba department gi ayaba amat yaudana mafam masida leiba court bagi thabak sathare habigi pau phangwadigi numit adugi nungthilgi pung aniga minute 15 satpa matamda fagatkhibani adu moinamak mathangi numit January 19 da faraba miyo ising adugi mathau taba formality sing chatharaba matung PR pon khuyak pinaraga thadokhi masigi matung tarakpada Chief Judicial Magistrate Thobal da January 19 Sirol Thaduna excavator adu Indian Forest Act ki section 42 clause 4 clause A gi makhada loksinana ba thabak pekat pawki loinana mathaki thawdu amadi wari sing adu kupna nainaraba matungna lona yataba mon sing
ꯇꯦꯝꯊꯣꯛꯄꯒꯤꯗꯃꯛ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯖꯤꯟ ꯅꯝꯕꯔ H00022462 ꯑꯣꯏꯕ ꯑꯦꯛꯁꯀꯥꯚꯦꯇꯔ JCB ꯑꯁꯤ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯑꯦꯛ 2018ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯂꯝꯕ ꯑꯃꯗꯤ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛ ꯀꯣꯠꯂꯝꯕ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯦꯛꯁꯀꯥꯚꯦꯇꯔ ꯀꯌꯥ ꯑꯃꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯒꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯀꯣꯃꯦꯟ ꯄꯤꯔꯨꯕ ꯑꯃ ꯐꯥꯔꯕ ꯃꯇꯨꯡ ꯀꯣꯔꯠꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯄꯣꯄꯤ ꯊꯥꯕꯕꯨ ꯌꯣꯛꯈꯠꯄꯒꯤ ꯃꯑꯣꯡꯗ ꯀꯣꯃꯦꯟ ꯄꯤꯔꯨꯕ ꯅꯍꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯉꯁꯤ ꯀꯣꯔꯠꯇ ꯊꯣꯛꯂꯛꯂꯒ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯥꯏꯒꯦꯖꯪ ꯚꯤꯂꯦꯖꯇꯒꯤ ꯂꯝꯒꯧꯂꯦꯟ ꯒꯨꯏꯇꯦ ꯆꯍꯤ 22 ꯑꯄꯣꯛꯄ ꯃꯤꯡ ꯀꯩꯊꯥꯡ ꯒꯨꯏꯇꯦ ꯀꯧꯏ ꯃꯍꯥꯛ IPCꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯃꯁꯨꯡ NDNPS ꯑꯦꯛꯀꯤ ꯃꯈꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯦꯝꯄꯁꯇꯒꯤ ꯐꯨꯒꯠꯈꯤꯕꯅꯤ ꯐꯥꯔꯕ ꯂꯝꯒꯧꯂꯦꯟ ꯒꯨꯏꯇꯦ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯈꯤ ꯑꯃꯔꯣꯝꯗ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣꯅ APPꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯠꯂꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯒꯧꯂꯦꯟ ꯒꯨꯏꯇꯦꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯐꯦꯁꯕꯨꯛ ꯄꯣꯁꯠ ꯊꯥꯒꯠꯇꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯐꯦꯁꯕꯨꯛ ꯀꯣꯃꯦꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯄꯣꯄꯤ ꯊꯥꯕꯕꯨ ꯌꯣꯛꯈꯠꯄꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯔꯣꯝ ꯁꯤꯖꯤꯟꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯀꯣꯃꯦꯟ ꯑꯁꯤ ꯚꯥꯏꯔꯦꯜ ꯆꯠꯇꯨꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯔꯛꯄ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯎꯍꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯠꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯗ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯆꯦꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯅꯅꯕ ꯅꯨꯃꯤꯠ 4ꯅꯤ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯔꯤꯃꯥꯟ ꯄꯤꯊꯅꯕ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯑꯃꯗ 50,000 ꯄꯤꯅꯕ ꯍꯥꯏꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤकिꯡ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯗꯨꯅ ꯅꯨꯃꯤꯠ 18ꯅꯤ ꯊꯝꯂꯨꯔꯕ ꯅꯨꯄꯥ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯨꯄꯥ 50,000 ꯄꯤꯍꯟꯅꯕ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯀꯣꯔꯠ ꯑꯁꯤꯒꯤ ꯖꯖ ꯒꯨꯅꯦꯁꯣꯔ ꯁꯔꯃꯒꯤ ꯁꯤꯡꯒꯜ ꯕꯦꯟꯆ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯗꯨꯗꯤ ꯀꯅꯤꯄꯨꯔꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯊꯣꯔꯤꯇꯤꯅ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯗꯤꯇꯦꯟꯁꯟ ꯇꯧꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯒꯗꯕ ꯁ꯭ꯇꯦꯇꯨꯇꯔꯤ ꯁꯦꯐꯒꯥꯔꯗꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯅꯨꯃꯤꯠ 18ꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯨꯄꯥ 50,000 ꯄꯤꯒꯗꯕꯅꯤ ꯃꯉꯣꯟꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯦꯀꯦꯠ 5ꯗ ꯍꯥꯞꯄ ꯀꯅꯤ ꯀꯤꯂꯣꯒ꯭ꯔꯥꯝ 4.8ꯁꯨ ꯐꯒꯠꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯈꯪꯍꯥꯡꯈꯤꯕꯒꯦꯅ ꯍꯥꯏꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯑꯃ ꯐꯥꯏꯟ ꯇꯧꯔꯛꯄꯗꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ ꯃꯍꯥꯛꯄꯨ ꯀꯨꯝꯖꯥ 2022ꯒꯤ ꯗꯤꯁꯦꯝꯕꯔ 2ꯗꯒꯤ 15 ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯗꯨ ꯂꯣꯅ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯑꯗꯨ ꯊꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯤꯗ꯭ꯔꯕꯗꯤ ꯁꯦꯟꯗꯣꯏ ꯆꯥꯗ 6 ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟ ꯑꯗꯨꯗ ꯄꯜꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯕꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ GIS ꯕꯦꯁ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯒꯤ ꯋꯥꯛꯁꯣꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯊꯧꯁꯤꯜ ꯌꯥꯠꯍꯧꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯏꯁꯇꯦꯠꯀꯤ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗ꯭ꯔꯥꯐ GIS Geographical Information System Based Master Plan of Greater Imphal for the Horizon Year 2043 ꯍꯥꯏꯕꯁꯤꯗ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯨꯠ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯎꯁꯤꯡ ꯑꯦꯟड ꯑꯔꯕꯥꯟ ꯗꯤꯕꯂꯞꯃꯦꯟꯠꯁ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍꯥꯟ ꯍꯥꯏꯈꯤ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ SPA ꯁ꯭ꯀꯨꯜ ꯑꯣꯐ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड Architectures ꯚꯣꯄꯥꯜ ꯅꯦꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯊꯧꯔꯝ ꯊꯧꯁꯤꯜ ꯌꯥꯠꯍꯧꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ SPA ꯚꯣꯄꯥꯜ ꯑꯁꯤ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯏꯡꯒꯦꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯕꯛꯀꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯃꯊꯪ ꯂꯥꯛꯈ꯭ꯔꯕꯁꯨ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯒ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯟꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕ ꯃꯥꯟꯕ ꯀꯌꯥ ꯑꯁꯤꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯒꯥꯔꯤ ꯆꯤꯟꯕ ꯀꯩꯊꯦꯜꯒꯤ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ
PDA gi chairman MLA Laurem Brameswar Maiti amasum commissioner Mahut M Joy Singa saruk yakhen su pausna makata na phongdorakli makasa tharak poina to papa amana matam sangna lepnu roba NH 37 sembagi thabak amu hana ukre yenaba leitrabadi lambi sembagi thabak matam sana loisinma ngamgani campani topul area da lamgi competition gi yanada leiba maramna maram oiraga matam sangna national highway kuntraga tare sembagi thabak leptuna lakhiba du optional gi marakta apun mami phama pangtolaba matung ngarang digi amu hana ukre NHIDCL National Highway Infrastructure Development Corporation Limited ki maiki degidi lamgi yenaba leitraba amasum ingtapna thabak subagi khudongchaba pirabadi apiba matamda lambi semagi thabas loisinba ngamgani haibagi thajaba pikre National Highway semagi thabas sida soklaba lamgi compensation pibigi matangda matam sangna yenaba leiba amasum villager singi maiki degi yaningdaba phongdokpa khongjang kya sa tharakpana thakra tupul area da lambi semagi thabas leptuna lakhibani masigi matang na ngarang None District ki DC Joseph Paulin Kamson District asi ki MP and Muduni Mai MSIDCL Regional Office Imphal gi Mihut Singh NSIDCL None gi GMP Sonal Chandra masum lambi semagi contract agency oriba Ganpati builder singi Mihut Singh na apunba mifam ama pangtokhi mifam adura National Highway semagi thabas apunba matale hendana sathanabagi damak yanaba ma purakpaga loinana lambi semagi thabas gi contractor oriba Ganpati builders ta khudakta sing kakpa amadi lambi semagi thaba honki mifam aduga loinana DC None na lusingduna tupul gi tungan ba khungang singda National Highway gi saruk singda aina yadaba mongna lam khopsilakpa sing eviction drive ama maipakna sathaki pangthokriba mifam aduda NHIDCL gi maiki degidi National Highway semagi thabasi thakra leptuna leiriba si tupul area da highway semada soklaba lam amadi yum kai compensation pibaga mari leinana villagers singna protest tawona maram oiraga khumang section bangamdabani karingumba yenariba lamasi matam san NHIDCL da shinaraba masum yamna ingna sikna ingna tapna thabak subagi khudong chaba pirabadi apiba matamna lambi semagi thabas loisin bangamani lambi asi matam sana loisilabadi Manipur gi miyam de hena phaba amasum sathok chasina nungaiba mahaw ma piba ngangani madugi damak Manipur gi miyamna NHIDCL mateng pangbiwa ki None District ki DC Joseph Paulin Kamson gi maki gi su National Highway sida aini yadu mongna makhal kya gi samga sagaliba masum lam khopsin basigi mayokta leptan eviction drive sathagani NHIDCL na hiramasi gi matangna thiengnaba khudong sadabasingda matam punamakta mating pangani haibigi thajaba pikhi anasu pausna makhatana su phongdorakli makhasa tharak poina topa pomna Chuchampur gi ambush ta senaba ama jail yaukre haukibusai English singani ga kunga mathugi November 13 ri Indo Myanmar border paring oiriba Chuchampur district ki Selsi village ta aina thingkraba lahulup singna nifuga taruk sub Assam Rifles ki convoy amada ambush toksinbada AR adugi commandant yauna miyoi tere laikidaba thaudo odur senabane haba miyoi ama special judge NIA Manipur judicial custody remand pikre Assam Rifles ki convoy duda ambush tawduna miyoi tere hatkiba thaudo odugi matangna NIA na investigation sataraki investigation aduga mari lenana singmairong kaboi khuldagi Solomon Zamir Elias Momo sai kuntra ka tru apokpa laikidaraba bendang tulsi pharaba matung NIA gi custody thamaki 21 asibu judicial custody remand gi dama ngasi special judge NIA Manipur gi court puthoraki NIA gi remand aduga mari leinana NIA gi special PP na court thamlaki bu wapumdi 21 asi mamang thagi kungani thoida mari suba AR amasung Imphal East ki command nuti mamana yengang popi gi bus stand gi phakibani pharaba miyoi situ wohong pongsa thabada Chuchampur ambush asida hakthengna saruk yai haibegi wafam phongdorakibani loinana ambush asida miyoi taraga mathuina lusingduna Chuchampur ambush asibu thowankibani hain special PP na player ni rakhi player adu butaraba mathu special judge NIA Manipur na tha sigi taraga nipan phawbo judicial custody remand pi re haina open court lakthoken su pausida makhatana su phongdorakli makasa tharak poina to pawmana Manipur gi nupi polo players sing state ki mingset soidana purakani governor polo asi Manipur gi history amasum culture ga loina duna laklaba mani lamdam asigi nupi polo players sing state asigi miyeng soidana purakan haina ngasi mapal kangjibung kunthra suba governors cup invitation polo tournament amasum taraga mapan sub governors cup women's polo tournament lusinmi thoramda Manipur gi governor Sushri Anushya Uikena phungdokre governor na makatana haikibada polo asi discipline khwaidigi hena wang sport amani
Polo masana asida player adugi haithoi singthoi bu uthokpada natana discipline gi spirit adusu tamnabagi scope kya ama yauri state government gi maikedi Imphal East ki hangang da leiba merging gi khubam kya mayada polo century ama leire masi tanglaba samakal asibu mudhandanabagi yamna afaba khongthang amani poni loiribisingna makhoi poni singadu century asida thamnana ba appeal tawraduna poni singasi lambi sorok to koisa chatla loidabni Manipur si apikpu state ama oijarabasu leiba asi oina sport ki power house amani Manipur Polo International si Indian Polo Association na ayaba piraba tournament amani Manipur gi nupi singna polo da saru gyari ba sigi damak ta thakat pa phongdokli hairaduna state ki maikedi gi nupi polo player kaya amas puthokpa laikre lamdam asigi nupi polo player singna state asigi mingsat nong mashoidana purakani haibagi thajaba lai Manipur Horse Riding and Polo Association asigumba makhal gi tournament pangthokli ba asigi damak ta su thakat pa phongdokli mathang sahi dagi di tournament asigi winner gi mana si Lupa Lakh 1.5 hengalagani haikena su pawsna makhatana su phongdorakli Lushilak point at top palm na Kangalava central government employees in the Hanagi pension scheme do Kananabaki Kodong Saba Pangba Yagadori. Pon of a poxy digi. Also, Kongtanga, the central government employees in Kangalaba group amada Hanagi pension scheme do Kanabaki Kodong Saba Mapi Haina personal ministry order Manafondokre. National pension scheme NPS Narihaina notified of Hiba English Nganiga Ahungi December Kunganitogi Mamanga. Advertise natragana notified tawkiba adugi mamangda central government thabak sangkiba employees adu central civil services pension rules 1972 housingna 2021 gi makhada all as pension scheme adu yawgi khudong sab laigani haina ngarang thokiba order adu pali masigi apamba si sahi sigi august 13 ga mate fawbada mari lena servant singna khanma yagane hairi haiki masigi khongthang asu hira masigi matangna tungan representation Referencing Hamasum Court ki warep sing law ki bamatungna lokhalakpane ki Central Civil Services Pension Rule 1972 housing na English ngani ga kuni mathugi makhara pension scheme ki khudong sa ba si phangna ba English ngani ga mari ki January tang amagi matungda natragana masigi numit asida thabak sang ki government ki servant sing dagi representation kya phangki masi asiguma khudong sa ba si applicant sing asida pi na tungan ba high court sing amasum Central Administrative Tribunal singi judgment singi matungina makhoi appointment asi national pension 60 gi notification thoki badugi mamang do oiki haina claim tawki haina order du pali wapam asi tungan representation referencing amasum court singi warep singa do Department of Finance Services, Department of Personnel and Training, Department of Expenditures amasum Department of Legal Affairs ka khana nainaraba matungna lepna khibne haidi Hauzikti case punamaki warep takre maduri English nganiga mari gi January tang amagi matungna natragana masigi numit asida thabak sangkiba government civil employee na National Pension Scheme NPS satnare haina notify tokiba English nganiga ahungi December kungani thoki mamangda advertise natraga notify tokiba adugi mamangda central government thabak sangkibi employee singado Central Civil Services Pension Rule 1972 housingna 2021 gi makhada cover toragani Loinana CCS Pension Rule 1972 housing na 2021 ki makhada one time option asi cover toraba yare henisu order dura pali masigi apa masigi khangalaba yaraba government servant singa dubu makhoina masigi khudong saba dudi hairiba apiba matam masigi manungda la haudraba su makhatana national pension system asina cover togan hairi option asi amuk sijina khrabadi aduma final oigini henisu order dura pali CCS Pension Rule 1972 housing na 2021 gi makhada coverage tawbigi wafam si government servant aduna magi option adu sijinabigi matungina appointing authority to pukharkani karigumba CCS Pension Rule 1972 housing na 2021 gi makhada government servant adu khanganabigi matik sarabadi hiramashigi matang da English ngani ga kungo homdoi gi October 13 ga mate fawda khwaidi gi nowa mathau taba order ma thokanai ki masi central government gi khangat pa yaraba employees gi damak nungai ba pawmani ai khoina amuk central government da housing ladiba NPS asi semtoktuna all pension scheme asi gi khudong sa ba central government ki staff punama konsina na ba appeal tawri haina NMOPS Delhi unit ki head Manjit Singha Patil na haikhen su paw sina makhata na phongdorakli ado housing ko ina di myam paw su matang sa lusinjara ga masu myam pun anoba update ngaminasi